ꯆꯤꯡ ꯅꯪꯅ ꯅꯥꯆꯣꯝ ꯁꯣꯝꯗꯅ ꯏꯃꯥꯅ ꯀꯦꯡꯕꯒ ꯑꯩꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯣꯏꯁꯤꯟꯅꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯑꯩꯅ ꯑꯗꯨ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯑꯩ ꯂꯤꯁꯤꯡꯒꯤ ꯋꯥꯏꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣꯕ ꯅꯨꯄꯤ ꯀꯩꯕꯨ ꯇꯧꯗꯣꯏꯅꯣ ꯐꯥꯔ ꯂꯣꯏꯔꯣ ꯌꯥꯏꯅꯣ ꯏꯆꯦꯒꯤ ꯌꯥꯏꯅꯣ ꯇꯥꯂꯤꯆꯤꯡ ꯅꯠꯇ꯭ꯔꯣ ꯁꯤꯕꯨ ꯃꯥꯅꯤ ꯇꯥꯂꯤꯆꯤꯡ ꯀꯥꯏ ꯆꯠꯂꯤꯅꯣ ꯀꯩꯗꯧꯔꯖꯥꯠꯅꯣ ꯁꯤꯕꯨ ꯌꯦꯡꯉꯨꯁꯤꯔꯥ ꯂꯥꯛꯑꯣ ꯑꯝꯇ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯇꯥꯂꯤꯆꯤꯡ ꯉꯥꯏꯈꯨꯑꯣ ꯇꯥꯂꯤꯆꯤꯡ ꯉꯥꯏꯈꯨꯑꯣ ꯇꯥꯂꯤꯆꯤꯡ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯣꯖꯥ ꯃꯈꯣꯏ ꯏꯃꯨꯡꯁꯦ ꯉꯁꯤꯗꯤ ꯆꯪꯕ ꯌꯥꯔꯔꯣꯏ ꯀꯔꯤꯒꯨꯝꯕ ꯆꯪꯂꯨꯔꯕꯗꯤ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯛꯄ ꯌꯥꯏ ꯆꯠꯂꯁꯤ ꯑꯣꯖꯥ ꯑꯝꯇ ꯉꯥꯏꯕꯤꯈꯣ ꯑꯣꯖꯥ ꯁꯤꯒꯤꯗꯤ ꯌꯥꯔꯔꯣꯏ ꯑꯣꯖꯥ ꯑꯝꯇ ꯉꯥꯏꯕꯤꯈꯣ ꯑꯩꯅ ꯌꯥꯔꯣꯏꯗꯅ ꯃꯤꯒꯤꯗ ꯊꯧ ꯇꯧꯔꯨꯔꯒ ꯏꯇꯥꯎꯅ ꯍꯥꯏꯕꯗꯒꯤ ꯈꯟꯗꯨꯅ ꯃꯁꯤꯗ ꯂꯥꯛꯏꯕ ꯅꯠꯇ꯭ꯔꯣ ꯃꯁꯤꯗ ꯑꯩꯅ ꯌꯥꯔꯣꯏꯗꯅ ꯏꯃꯥꯗꯤ ꯊꯕꯛ ꯆꯠꯈꯤꯕ꯭ꯔꯥ ꯆꯠꯈꯤꯌꯦ ꯇꯥꯂꯤꯆꯤꯡ ꯉꯁꯤꯗꯤ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏꯌꯦ ꯌꯨꯝꯗ ꯊꯕꯛ ꯂꯩꯍꯧꯋꯦ ꯐꯝ ꯍꯧꯗ ꯉꯥꯏꯔꯤ ꯆꯠꯄꯒꯤ ꯍꯥꯟꯅ ꯋꯥꯔꯤ ꯇꯧꯔꯤꯁꯤꯕꯨ ꯑꯩꯕꯨꯗꯤ ꯀꯨꯏꯅ ꯂꯩꯇ꯭ꯔꯁꯨ ꯌꯥꯔꯦꯗ ꯅꯪꯅ ꯄꯥꯝꯖꯕ ꯅꯪꯒꯤ ꯂꯩꯅꯥꯆꯣꯝꯁꯦ ꯄꯤꯔꯝꯒꯦꯅ ꯇꯧꯕꯅꯤ ꯑꯩꯕꯨꯗꯤ ꯆꯠꯈ꯭ꯔꯁꯨ ꯌꯥꯔꯦꯗ ꯇꯥꯂꯤꯆꯤꯡ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯔꯛꯀꯅꯨꯕ ꯀꯩ ꯋꯥꯅꯣ ꯍꯥꯏꯌꯣ ꯇꯥꯂꯤꯆꯤꯡꯅ ꯁꯝ ꯈꯥꯛꯄꯗꯣ ꯐꯖꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯕ ꯑꯗꯣ ꯈꯔ ꯇꯥꯁꯤꯟ ꯈꯣꯝꯖꯤꯜꯂꯒ ꯄꯨꯜꯂꯒ ꯂꯩꯕ ꯌꯥꯗ꯭ꯔꯕ ꯅꯪꯅ ꯈꯪꯗꯕꯩꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤꯗꯤ ꯀꯣꯛꯇ ꯃꯔꯥ ꯄꯥꯜꯂꯤ ꯃꯔꯥꯗ ꯌꯥꯎꯗ꯭ꯔꯗꯤ ꯍꯤꯡꯗ꯭ꯔꯦꯗꯅ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯁꯝ ꯈꯥꯛꯃꯤꯗꯣ ꯑꯗꯨꯅ ꯑꯩꯅ ꯁꯝ ꯈꯥꯛꯏꯁꯦ ꯌꯥꯝ ꯐꯈ꯭ꯔꯖꯥꯠꯅꯤ ꯑꯁꯦꯡꯕꯩꯔꯣ ꯃꯥꯅꯦ ꯌꯥꯏꯅꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯊꯦꯡꯉꯦ ꯏꯃꯥꯅ ꯋꯥꯊꯤ ꯇꯥꯔꯅꯤꯌꯦ ꯇꯥꯂꯤꯆꯤꯡ ꯆꯠꯂꯁꯤꯔꯥ ꯍꯣꯏ ꯍꯥꯏ ꯂꯨꯁꯤꯡ ꯀꯔꯤꯅꯣ ꯅꯪꯅ ꯃꯁꯤꯗ ꯎꯡꯗꯨꯅ ꯂꯩꯔꯤꯕꯣ ꯅꯪꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯇꯧꯁꯤꯗ ꯏꯄꯥꯅ ꯅꯪꯒꯤ ꯂꯨꯍꯣꯡꯅꯕ ꯁꯤꯟꯕꯁꯤꯕꯨ ꯅꯪꯕꯨ ꯌꯥꯅꯤꯡꯗ꯭ꯔꯤꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯅꯪꯒꯤꯁꯤ ꯏꯄꯥꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯣ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯣ ꯑꯩ ꯌꯥꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯃꯇꯝ ꯈꯛꯇꯗꯤ ꯄꯤꯕꯤꯌꯨ ꯐꯔꯦ